Hello everyone, welcome to our show Coffee with Tom. Today in our studio we have transgender woman and it is my pleasure and honor to interview the one and only Bishesh Huirem. Bishesh, welcome to our show and really you look beautiful. Thank you. Ahan pamangtada miyam namapu ikokno na khurumjari. Namaste as well as good evening to all the viewers of Tom TV. Bishesh yam nungaire achin bakya kai thokpiduna khogi studio da lengsin birakpa program si makha chathaboina ko Bishesh Bishesh se kanano karino ehak na takludraga su miyam na loin makhangnarabani adumak orega su remind ta boina Bishesh ki mapung pharaba introduce amakak tawbiyo. I giming Bishesh Huirem. I pu popi bapanthawna laikhidraba Huirem ang lemsing aduga ai gi palemna Huirem ongbi Kondolema Devi akogi ichino marini ai na thatwanni aduga yambama aduga nupi ahum. Okay, thank you very much. Bishesh kanano karino habasi amuka hana masamakna remind tawbikre adu makha tarakpoina Bishesh aina Bishesh ta hangjaning base akogi Tom TV si Manipur gi first satellite channel ni ko si 42 countries yengba phangi bane adu asigum laba Manipur gi first ever satellite channel ama Manipur da launch tawrak pase akogi Bishesh ta kari feel hobby kari haibining haibiu masidi amna phaba akogi ne setip step ne haitare karigino haba matamda akogi Manipur hariba iramdam ase akoi se sports and art and culture na masakta en hai hoi hoi adada sports art and culture haba matamda akogi indigenous oba akogi platform haitare ko sumang lila se kya count tawde ado haidi ai sumang lila gi ai actor amani ado ai ngasidi 42 countries as well as haidi akogi media gi through the haidi laidana YouTube ta adoidi akogi Instagram da Facebook ta miyam na loina ma uba phangbiragani so that I feel very happy for it. Thank you very much yam nungaire program asi makha sum chathasi yam nungai na chathasi ko Bishesh adu makha tarok poina sum pulap khangmina na ba aina muk hangjaning base khogi keno se Bishesh si biologically oina budi nupa oina pokle ko adubu biologically nupa oina pokla basu ngasi hauzik oiriba Bishesh ki reality se sigi reality se isagi chahi kya surakpada realize tawbirake Realize iseng seng na harabada angang haibase ningda dai khangye duni chume yamna kappa matamda hanga haibadudagi madu karamba misak ama oigadabana haibado adum takrabane ba ado I isana hek polakpadagi I consider myself that I'm a woman, I'm a girl. Marandi I attract to the girls stuff like dolls, ade nupi machagi dress kumba, aduguma mayam I attract away. Ado when I know myself that my biologically is different. Adu itaraga so I isana adum. When I see the world, I see that I'm a woman, I'm a girl and I don't accept saki. Aduna bu ay nga si miyam gi mamang dai. Proudly I can say that I'm a trans woman. Yes, thank you very much. Yamna achumba yamna tabada nungai ba hena mayamna viewers sing na khangamda ba Bishesh ki manung da leiramba phomamba mayam ama explore to bi base adu ki matik haraujai ko adu hena nungai na ba ko yam su nungai ri makha cha tharak poina ehakna Bishesh ta gi mu khangjaning base ngasai gi hauzik mak Bishesh everyone honor and respect you and right now you got a platform ama su phangi masigi platform asi phangnaba honarakpada struggle mayam ama hurdles mayam overcome soidana tawbiramgani ko ado khajitang mayam da share tawbiyo Struggle I say see being born as a boy and act like a girl. No parent is happy. Kanam tana haraude. Aduna first important di ako gi life ta karino haiba matamda convince my family, my parents
haidi aina pami basi sini what I wanted to be. I have a hope, I have an ambition because I am a human habiduni. Ado maina I overcome tong na bukan narapa matamda. Ado kimatik struggle labu mayam teng naraki. Ay yam na fear way da ay like shuta maki. Ado ga ay adum ay straightforward way na ay haidi seven sister hari ba trip to dai jagoy shara ka paisa tan jare I and then ay ako chi say people shan lepki tyap da. Yes, yes. Ado da mana si higher secondary school je mana ngauza ki ba matam da si China first position lep ki ba. Ado da ako gi elder sister se mana si da tamaning ba hai tare. Ado da ai icham chana sum interview piru bani ado da khalak pa. Ado khalak pa matam da ai se kare ado akoi bobok lei ta ba matam ogi. Ado da hai da akoi gi chatna bi gi matungin na lu kok pa matam oi ki. Ado da ai na chang pa matam da mayam na hai di hojik seasonary ba wahai se. Haidi sunglay lay taba po neba. It's all because of akoy society malay bagi society gi norms to gi matungin na title la matholi neba. Adugi wahay do ay ngona tanay ba ay se amuk taboy na kapas ay makhondo kapte ba ada numitu ma de ay se sichigi geta gi na classroom pa ba hay se ang ne distance to. Ado ay numitu ma de phasa na kapte aduga ay phasa na ay concentrate ro galay aduga ay se akoy di thaina di haidi half yearly and final na taramdra adu da akoy gi section du gi aina ai se subject topper oi adu oza singna aibu adu da gi di adu masa khangbire e satra singna sumasa khangbire e adu na maram oi rakanda ai gi dum get we mai dum pibire e ma je sumaina sembire ga di aphaba mi ma oi gani ko maram di each and every parents kudi mang harawa da bane ba haidi macha da nupi dang na tawre haraga haidi makhoi bu Kadobay bullet tawdo no, kadobay stigma, kadobay discrimination tawdo no. Why? We are human. Yes. Hainari bani, migi mythology pero tagi haw nalay rama bani, masigi pose Mahabharata gi sulay rami na harama bani. Ado nupa man na nupi man na 5 sense awo matanda ko 6 sense awo ni ba. Ado akoy do na achumbalan be the right track ta laga di. Akoy beauty field dang lain ha balaite. We can be a prime minister, president. Yes, yes. And we can hold a position. Yes, very true. Ado kenoni ko makha chatharak tringai da aina hauzik Bishesh school ka habada mina mokring tor pai tare kwa ado da kapkhri do makoina karamba haidi yam nungai ta karamba wahai hairak pagino hapetang amta haibiu see the sing hai taraga di mayam na hainari ba se ISOMO. Yes. It's totally a wrong word. See dictionary te out there. Homo hybalite te atra. Homosexuality habani. Ado phazana understand ta wadabani. Ado di si mingthol title habase akoi mioi bananga ta same neba. Society me lai bagi. Ado di akoi na first akoi na understand ta wadabase. Law can be changed time to time. Haidi ako fashion dani kang day everything lo na mag change story. Yes. So kala pagi matungin na nupa day ni pioli. Mani. Ado di ako even heart pokta ako transplant to bayare. Ado is there anyone who can make brand? Yes, very true. Mindset. Wakalon do. Magi wakal do na bo pa na chatara din ya. Miyoy ba sing sa aman amabu respect ng natara ga di. Ako gi equality haba poto purpanga ganyan dun adugi gateway do karino haba matam da akogi education haraga ne English nga ba katana taba ay wanga ma mata na manung mapanay na koy ay lay ka dum tatpani ko aduga haidi aduna maramora kan dai ton seng da ba sadum yaw ba ni adu but most important di akogi moralization aduga achum bana kaino aran bana kaino haba do phazana akogi accounting tawraga ne akogi life se balance tawraga chatpa adumaina chatlaba matamdani ay nga si sumangi lagi artist ama oiraga su transgender ama oiraga su Manipur hariba irandam se tapa matamda if you don't trust me you can check it over there at Google at YouTube Bishesh Huirem haiba matamda Manipur hani yarangani so yes I feel very proud of my parents. Yes. Thank you yam marik chumna bibiri ko adu kitang personality oire dum hangjarake ko haidi Bishesh haina belai ko love is the only bridge
that can cross everything haisina nungsiba haibasina cover to bangam da jaga leite haba nungsiba na punamak kupsan bi bangam mi ngak bi bangam mi nungsiba leiba mafam da pothaba phangi hingning ba phawi kwa smai dau dana khoi miyoi ba khoi khaktana tana sa hui hodong any thawai pan ba jiba khuding mak se loin mak nungsiba habse edukimatic importance neba and aina mu khangning isina kwa I just want to know that what is the importance of love in your life? Importance of love. Importance of love and definition of love. Magi full stop like that. Tasing harabada is limitless. Yes, yes. Ising harabada nungsiba haiba matamda khoi maitalon da harasiko. Hoi hoi. Nupa nupi haibiti yumban minabase. Punsilay pun semina base. Masina pun nushiba ngata natte. Ado khoi brotherhood. Yes. Nushiba sisterhood. Aina ai iramdam bun nushizaba. Ande di Himalaya ba pun nushizaba. Akhoi na ishwar khoi rami jo khoi na nushiba gi damang tane do. Ishwar na akhoi da nushibire nushibirte akhoi ubangam de dana. But I believe in karma. Aina tawba na aina phangni mana tawba na mana phangni. Adubu ai gi oina de pi ingai dagi ai Adi nushiba haiba potse idea na value na laina logzar aduna maramoraga idea na aigi on capability hatare ne capacity da ai adum ai mating pangi se iseng haiba da nushiba haraga ninjangi aigi imanaba hoi hoi hai mayam na huzikti international platform da haidi renowned designer, stylist, oina khangnaba Robert Naurem. He is a psychologist student. Okay. And I'm a fashion designing student. I hold a degree. Ado, mama pana piba ngamdaba poto. Aina imanabi mo ina kudol tawrabaneba. Say nushibagi. And then dipshan pandum. Pandum say I'm strict with my family. Mali layaw gaya basungaya de. Ado ay chang pamatanda ay gatinaradi mangni na hai. Ado I'm giving the getaway. Ado ma hauzikti handa kasu ikui dari ma ideal award pangrabani. Okay. And other than ate ay na anga masu doctor mi. Ado adum masu mapumaray pare mama sagi on akoy pongna bazar salon na mama set to bangam bahay base. Pongna bazar da salon na set to bahay base just Kalagay yung na deposit lupa kaya taron mi. Ado ay without any fees. Lupa mata ilaw kibalite mo ngandagi. Ado ay mangon paja na proper knowledge. Ay pibiki ay hay ba makaipon na magtakpiki. Ado ay di set padagi cha padagi. Even hay di ako gi kaya ni dum ako gi society se kitang kaya ni wakalon se katang hay negative Oy ba missing china hen da hai gadra makoi na maram ora kanda nangbu Bishesh Huirem minor lai da lupa kya pi ke kanaga hangi ado aina thola ga lawe ba kana no aina yokcha ba ijasida adugumba wahi wata sinari do ipan no gera ama o gera tholo I'm ready to face it maramdi adugi poto aikona Okay, thank you. Duni Bishesh na hausi karma panbigre ko. Aina tauba, aina phangba. Ahan mayam na su haina bada dum tai ko. Mathang bapok haibasi aina tauba karma gi lakpa result duni haini ba. Ado hausi nungsibagi matang da aina Bishesh ta hangbada pakumarik chumna pibigre. Pakumarik chumna pibire mayam su amnu aina program su chathari makhata na su chathagi si adu marak thatna aten break am katang lominasi. lamjingba group na Manipur da lairiba assembly constituency humphudagi mathauda pukning changba public relationship executive post ki miyoi amamam lawjagadori mahigi thak yamdrabada graduation oigedabani akupa marol gidama contact tobiro @131944063 amukasu @131944063 aikhoigi address lamjingba group Rims Road Imphal phone number @131944063
HBL Constructions in partners with HBL Architects, providing complete building solutions, building constructions, architectural consultancy, soil testing and structural design, re-engineer structure, interior design, all kind of building services. Building the future. For more detail, please visit our website www.hblarchitects.com or call us at 8730-049186. Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur Private Satellite Television Channel, which is available at Tata Sky. Prizes: winner Rs 1 lakh, first runners-up Rs 80,000, second runners-up Rs 50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and a college near you. Call 940-299-1938. Manipurda ihan hanboin handokzaba Green Can Industries masida commercial kitchen equipments amadi bakery item makhal suna phangiragani. We're very, very thankful for Green Can Industries and what they have done for us so far. So together, we think Green Can Industries is the best. We believe in the service of Green Can Industries. Green Can Industries is the best. And Green Can Industries the best. Green Can Industries gi after sales services si amna pending hour entrepreneurs sing Green Can Industries ta tum depend over yani ha se ku thazuri. We trust only Green Can Industry. Green Can Industry is the best. We love the quality of Green Can Industry. Green Can Industries is the best. Green Can Industries is the best. Agum so mutang lenshin biraktuna akupa marol gidamakta tanabiyu aikhoigi address Green Can Industries Mahangum Lekai SBI ATM building. Green Can Industries for better baking. The Great Wedding Sale by Mobile Furniture. Break ki matungda taramna okcheri. Bishesh makha chatharapoina ko hauzik break ki mamangda nungsibagi definition nungsibagi maramda marik chumna haibigre ko ado makha chatharasira khoi keno se ma'am hoi lotion sege ado haina balai hai su hainai adum su oigani na khali aseng ba nungsiba haibase ka thokpa duni okay mane nungsiba haibase mane love is sacrifice and hainai mane nungsiba haibase di ka thokpa duni ba ka thokpa ngamdaba tu di nungsiba ga su kaude ba natra last amaromda ko di last ta chingle ba ko ado yam nungaire ko haidi aina khangdaba su Bishesh tagi ai knowledge mayam ama lauzare makha sum ta si ko ado makha tarak poina aina hauzik Bishesh ki achievement gi matang da kitang lag sage ko haidi Bishesh si kaino khigi transgender gi beauty pageant dusu international level mayam ama represent tawbigre ado mafam du da represent tawrbu matamda asagi Bishesh na khigi society sidagi phangdaba encouragement phangdaba khigi society sidagi phangdaba advantage ama khoina di phangamba ko achievement se makoi haidi difference to makoi amadu da participant tawbala iba participate tawbala iba participant mayam duna experience khara di soidana phangamgani dana adu da makoina di khoigi di si tawi edu tawi harkanda makoina makoigi society du makoigi jaga makoigi country du na makoi da piba khudong chaba duga Bishesh na akhoi som dagi phangdabado kari kari marak sida gift lay hapetang haibiu aduni khoi first da akhoi people gi mindset sigse makhoi wa khalon da lairi se kain haba matam da icham cham ba akhoi gi ABB Femina Miss India harasiko or natragana nupa magi not skill level ni haragadi mi mayam chongthorei aza wasang mayam ama donate tongna ba sponsor mayam ama ado aina thokiba matam da di ai hoi ai ngoda mateng pangbirakhiba lai ado ai matang chaba da ai phasana ai panjage ado everything ai mayam na di head to toy hainadra ado ai in di
toy to head haizage maramdi adubok yong naba aina hotnar pa matamda physically mentally financially well prepared oraga lege daba matamdo adu phawbada ai foreign country has imana popadagi ai ahan bani aina chachari do hoi ado adoi haidi luggage tagi kai dagi mayam am puraga hoi ado hoi maduda haidi that's a life experience adu chatlaba matungda ada yoraba matamda makoina pamise kemta natte if you want to represent your country then come like a princess yam phazana same sar la habaneba aduna still akoida haidi stigma and discrimination habase hausi phawa adum leiri baneba aduda aina hangjaningi ne ko aduga makha ai chathajarake dum yani adudagi makoi gi aina thingnarapa experience hai taragadi si Tiffany show hai se patayagi khwaidagi akogi tourist spot mayamna khwaidagi yengnaba masak amaneba macha amaneba like akogi indigenous oraba akogi sumangila gumba aduna maram orakanda moi miss international queen sinmanga ma ineba aduna moi ada laiba trans mayam se numbers infinite ado makoi singdo loina ma hormone treatment tawi haidi akogi doctor gi medical help lauraga surgery tawi adubu hoi aina khalle akoigi maitai masa sing se sina kwai dagi hena phajaina maramdi akoidi amaromda akoidi amna haidi plastic oide hoi hoi haidi akoidi hozi plastic ka haisi ngarang na handa ne ba thola ise haidi ado akoidi cham cham na matam du dai nupi on thopa khotopa ke amta laite adu ai hormone treatment to bade haure ai gym chapa haure haidi time carry haidra adugi matungi na matam amada haidi akogi shinma da so haidara so nupi se noi ba chatnara mi matam na zero size huzig na mo kitang laidana puta kitang flaps ke laibado adu ai pamnar e ado trend hais adu neba adu mai na akogi manipur da su akogi laiba akogi kahani transvestite hairasiko haidi stage performer orebanina makoi sing desu adumaina pi taragadi akogi tourist spot asune yamna chawba amo oigani na khale maram dikagin hamatamda moina toriba sing du dine drama neba just akoi na torishina reality CCD ai samang na aina sumang nilagi artist sama orebanina aina feel do banga mi do sumang nila yaubiri ba ai butak pitan biri bo zaguru amadi sumang lila yaubiri ba mayam su khangbiram gani akoina ke am struggle tawi habado hoi aduni thank you ko adunabu aingonda mayam na Miss India stand proud na hai haidi isai tonda laga migi time punctuality ang kadoini everything even dress accessories ba hore dana zipper ching khat nga later dana adu tok thoma lakpa adu kam hongdok pa adu idi aduna ne aduga haidi akoi during the interaction da dine moina adum ke haini moi gidi kano se yamna well prepared oraga la ga nina haidi same sa ba su yawe duga yam tattana sinna ba language ma yamam su yawi ko ado ai gidi aduna te haidi just what I feel aduna Miss Indecent proud nadu moina samna nushi aduga aduda akogi 2015 da Miss Tagi ba international queen do Trisima Restela haise ma se huzi Australia da lai aduga ma su I don't kaga lai tadi tawe ado she deserves to be the true queen haning ID okay maramdi mana maram ora kanda ai mamang chahi da so ai international platform gi ai beauty pageant gi damagta ai offer phamki even handak su phangi ado makha tathasi okay yam nungai re kwa aduda makha tarak point na mo Bishesh ta hangningi se achievement di aduki matik laikre kwa aduda handak te no na mo sisu achievement ne ba haidi election icon mo oiba phangbi ba se kamai tawdana phangai ino adugi thajaba phangakani ka habase thajaba laibra adu phangaba matungda Bishesh kari feel phau tawi ai ra adudi ai salute to our CEO Sir Hani. Okay. As well as thank you so much Julie Hani. The same hai taragadi ai adumai nai set icon ai anirak ni appoint ra is handaka. Okay okay.
ado moina ai ngode approach ropani ado su Bishesh noi shana noi gi community ge wam ta khana jade lakpi ge rana ado ai sister Jenny de call tawi ado di ado ai ge le mina anga sing ko tar am ta cha usla o tar ga mi gi timing le chapani na ha ga ai nang na ba chatle sister Jenny ki tang ma let ona la e ado la pa ma tam da wari shana ba ma tam da sar to ma kanoni PK singana Prashant Kumar ana ko gi CEO se ado ma se ko di maitelon khang da boining e ba maitelon ma ne hena phasana khang na ban ko na khoina ga tu mi na ga thana mari ga tar wari ga sana ba do adu ka na ne ma khutak ta harak pa ne ba you are appointed as the brand ambassador ana khutak tu da ma sung aktang du gi adu da aina mu ko na adu di ma na da hang ina kai pam ge nai apam ba da hayu lo na mak to bi ge na adu ai kem ta dum hai de tu mi ne dum lai maram di aina apaba thabak tarakana mi na ai itung inar ka dawani mane chume yamna aina thabak tu gi da mang ta ne ka daw ko tan tan doino aduna ni akhoi ngasi iram dam jira shothari ba mayam se I be witness and I can prove it larik sung hai hai ta ba suktam tam da ba mi do paisa kit namaga hoi magi certificate lo ba thabak chang ba adu mayam da mari ka bar taw na bo na ba matan da paisa sa ba ta ba natra mane adi ta de akhoi ka mane peaceful hadi lifestyle among oiba phangni aduna akhoi gi adum akhoi gi hoje chathari bi irang se adum lai gani na khalle maram di kagin haba matam da phazana wakhan khanda da ba yam nungai re kwa makha chathara poina ado Bishesh se ato pa mayam project mayam am su tawduna la i kwa ado hojik se makha ta na kari project kadi pai bi ri bage project se hoi pai haidi I want the state icon amawain aibu appoint to bira pase si se as a transgender amaoina transgender gi ai se haidi khwai dagi wangang loi amasu oyu plus human amaoina miyam sida sensitize taw hebani ba adu di ai gi big responsibility emani yes adu na ai seran turan to boya pote ai sana yam ai section na ai haidi ahing tum dana ai wakhan mayam khaline ba haidi kari kamai tar tar ga di haidi miyoi bana pa mi se la ta solution full stop na mambu ne ba full stop like ta ba pot da in haidi ne love to haidi sky de dom pai ga atia da lei ba do adu di kai kanani irandam sida haidi hojik matara tho i ba yengo amendment bill na adu conclusion do ni ba koina pa mi se mane aduna sida afaba leader ma khanba matam da yengo masagi akhoi gi moral education do watle moral education do wat labani na miyoi ba se haidi paisa na loina mak leina ba ya ba gi mong da tong na re even ngasi haidi among sa fashion designer among sa politician adai atop any film mayam da paisa na maga changma mayam amana babu encourage to bagi mahuta haidi even haidi akhoi gi keno miyoi ba se sibok ta akhoi gi business oina business property sinar pado akhoi gi body se haidi body akhoi hakchang hainari dina khwai dagi rare oi bada sibok ta haidi business ki field la pa yam nari bani ba aduna ni maram ora kanda haidi siguma mayam thola ise duna akoina leader ma khanba matam da mana kya myam na afaba thapak tawi o natragana torok tragana kai dawba yai aduga leader ma oi ba haba se amwa bani maram di ai angang mayam luinara pani na ju khange ba amai complain adu mayam do solve to bangamba dunni haidi mayam da yes he is a deserving person and hai do se leader assemble leader ne na aduna waram gani ka to warai do no lebaki ma pim ba oi ba hai ba se do to ba dabu haidi akai action speaks more louder than word hoi aduna haidi thabak oina phajana utpada aduna hena phaina khalai wa khanati hoi yam chumi haidi Bishesh na hujik pan gibagi matung ina haidi leadership ama oi bese arrive nate ba if haidi family amagi parent bo dukimatik magi macha masu sing control to da ngam de am warba matam ne ba
hoi si akhoi keno si su akhoi praja su gyan ta ba yam mathau ta hai ba mane se starting from the family itself family dagi hawada bane haidi kadobagi mama pa sing do na macha do yeng ne se haidi nupa na po e nupi na po e ado yengo se medicom ha sini medicom se icham chamba normal pas me mem na boxing sana ba ngambi ga tra ne ngamoi mongona nupa yu ba kari ba sakti khara chen bai ne ba but akoina matam le ba khibik ta koina understand ta goda ba se gender hai ba se sexuality hai ba se khenai ba ado I am a transgender then my sexual preference is transsexual ado fazana understand ta bi ga da ba ne ba ado yong serana na mama pa sing jina pa khatle isa se nupi dong tor di laina pagla ani na not at all adu na te akhoi di kaino ni lokshan ba khatani pithui di kana no ado akhoi na calculate to ba matam de ne iseng hai tar di 80% di ne ai kanam ta thaza ba ngam di hoi thaza ba hai ba si thaza da ba mafam da nga le hai ba su hai nei ko thaza ba ya ba jaga da hai di aigi atma na ya ba jaga aigi atma na ya ba jaga du da ne ba khoina thaza doi se but hai di aina proof pi ba ngam ba pot to hoi proof pi ba ngam ba yes this is the evidence yes that happened to me hai ba pot to aina ngam tar ga di yes correct otherwise hai di thaza da ba pham da le ba hai do yengo hai di ai ada chalu bodo ai kem ta mistarak panatte kem tarok panatte ado ai yengo hai di amongst the world most beautiful transgender ado Bharat ka sabse khubsurat kinnar na title phanga bane sisu yengo thazada da ma pham da na lai ba yam nungai ma ko ado aina su makha cha tharak poina ko yam sum khangning ba degi di Bishesh ki na kari khali haibase wahangamaga I sum hangjage ba ko haidi hauzik se every part of the world or kano khigi manipur sum ngai re laikai khuding ni jaga sida masai gi translate ba haidi laite ba ko aduda haidi han bada hauzik ti akhoi Bishesh se platform ama phanga bani na Bishesh pudi me amna kahini respect to we honor to we ba hauzik inong nong na haidi ngasai makhoi su pok pada gi yarak pani na lot padi yada ba masana leithok pa sungam da ba masai pok pada yawar abani na ko makhoi gumba singsida haidi masai social stigma makhoi su phangam gani soidana indiscrimination su phangam gani makhoi gumba sida ko Bishesh na kari karamba haidi advice piningi kari recommend tawningi aina recommend tawning ba haragati aigi I recommend makti tawzaning de I moida request tawning you have to be very true to yourself nang nasana I adune I am a transgender I am a bisexual I am a gay kadabi ki do no mani haidi akoi mingonda crime tawde mi halu banatte aduna yengo se akoi na bot matamda adu tari akoi bot hadaragum se haidon ni bai se marandi right habado aduna haleba before law can be changed according to the time and place and situation aduna adugi akoi isage identity do adu ngak na chachaga do bani ado yengo ngasi aina haide aigi ipalai taba matam da ai phanik setli ado why kato gi mina thinang naramoi ado mina ngang na bado haidi akoi ma hoda sunung haida filter ni maramdi generation gap lai bani na but once I commit aina commit to guitar dina then until and unless I gi gold at chip to tribok haida sa si se leng nang thang goda bani adu matam du da mina recognize ro kada bani adu mak nan oirang godra na khalle khoi gi CEO sarana ga haidi moina ga ngon appointer is haidi mayam gi tamna pham ko ama oina ba haidi you are proof haidana damaina sumaina makhoi kanodi transgender woman am oitaraga su madi shi phobu tobu ngami haibado adune ba ko matam su loisale aroi ba question ama khatang hangjage ko akhoi gi society sida regarding transgender kari kano message piningi society sida aina regarding about the transgender aina message spinning bas I can tell is still
akhoi third gender amoy na recognize tawbire ado adugidamaktadi I'm very thankful ai yamna thakachari adubu ai hojik mangsu akhoi adumak na how far akhoi gi personal level da ado di akhoi gi society face ta kam yamna accept torok bagi habado aina hadak so ai Sydney Australia da ai that 20 da ai kana thadokadabani India thadokadabani I have to represent not only myself, not only Manipur, as a whole India. Ado makogi se session habida Mardi Gras International Queen kawe 2019 gi. Ado moina khali se mi tarani thoi khalamani tai thoi dagi hojik loina ma eliminate tawgraba matung da mi mapan khatang lemaurabani. Ado still ai lairi bani. Ado da ai gi visa gi process loina mak loikre. Ado akhoi PK sarna huziki mayang machan yengo mayang masa oiragasu aduga Julie aduga akhoi election department gi leiba akhoi gi member sing do aina sumaina gi visa gi do adudu amad hariya de leidana haidi akhoi ne khangdaba area da di khangdaba leitaba potuba aina kamaina khangi haidoino aduna haidi mingonda gi request tawata ba natra aduda housing poki oina di aina loina ma paisa puthokchai I dress to bahawgare everything loina ma just I visa do ngai jari adota sing hairaga di makhoi gi se Miss International Queen gi yeng na ba matam da di yamna moi di charity show ni to tawbadabu kari no ha ba matam da sigi post se flagcom haise kem tanate akhoi gi Filipino lesbian and gay community and friends sabani moi gi aim amadi objective to aina mun na yengi price value yam neme only winner do na phangdoi se akhoi Indian currency da lupa lishing kun manga kun tormuki men khatang oirangani okay aduga mogi charity show oibani na kari no haba matam da mogi Miss Charity Queen na su yawe bako adudana amu nearly 2000 US Australian dollar akhoi na ngamigai di akhoi gi site tagi puthokpa ngamgadauba adai di amu akhoi gi entry fee jo mu thi deba aduga visa ta na bhaire ilai leba thabak natte ado ai wakhan kai khalaki ai nupi uba pamgi ado yengo Mother Teresa atopa foreign country daini ado ma India da ma thawai thaki likewise ado mai tawdana ai sana bokta ado boki level ai chatke na honare ise atai kem tagi natteba ai transgender ama oiraga su ai dauna ado mai na mathawna raina chatki bata taragadi kaidobagi mama passing sina ai isa se transgender ni na haibada kaidobagi harauroi haidi huzi government lauto ne transgender popa macha gai tha khudingi mama passing do rupali sing tara pini kutha pini na loi chong thorakani thum dana leina mama ya loi thorakani sukso shoidana aduna si aina chakadoi se yam luraba tanjani aduna ai mingonda gi so ai mateng kyan ni gande ado aina khangdaba area da de khangde adugumba lurabat yam tragic wherever situation da khatane ado ai community da hajari haidi just moina khalle haidi beauty pageant haiga miss pakthok thok do adugi tapta no aim and objectives to khangada bane plus in our life we should have a goal aduga aduna maram oira kanda akhoina pokpa na po ise atai kan tagi natte akhoi gi ming ama meyam na lagi draba matungda su sona hobo do natra mane matam du dai na khalle aina thaina pi ingai matam da ai lai para ga lai jaba ise ado pabungi marani natte hoi haidi changa aga ne phu doi ne ba aduna ai kwat lolo lani ko chen tho ani kwa sabam tapang khangaroi sabam tapang khangrabani na ke haini adumai tawrakanda loinama relate le rakadoni ko makhoi gi hosiki moi flagcom gi se moi charity show se ken tana te ba khoi gi Asian countries le riba missing se sidai sida khoi gi malnutritionist leidana children sing chidane donate tong na bane ba hoi ado aina angang mayam sem gre sidai Manipur da admayam teng pang gre ado ai ken pam de hoi yam nungaire ko Bishesh ki chilba matam kaithokpi duna khogi Tom TV gi studio da lengthok piraktuda wari watai sanabagi tanja ama Bishesh na pibi base du kimatik harauzei
ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯔꯤꯕ ꯆꯤꯟꯖꯥꯛ.comꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝ ꯁ꯭ꯃꯣꯜ ꯒꯤꯐ ꯍꯦꯝꯄꯔ ꯑꯃꯈꯛ ꯄꯤꯖꯒꯦ ꯕꯤꯁꯦꯁ ꯂꯧꯁꯟꯕꯤꯌꯣ Thank you so much. Welcome. Ngasigi Coffee with Tomgi episode matang asida loishinjare midyeng tabiriba punamutagi kainanaba yathang nizari pinabirasi.